Nabi Karim sallallahu alaihi wasallam na haidok pirami madudi khwaidagi hena fattaba amadi khwaidagi hena chawba huranba adudi namaz to huraliba miyoi aduni sahabai kiram radhiyallahu ta'ala anhumna hangajarami madudi ho Allah ke Rasool namaz ta mataw karamna huranba yabage Nabi Karim sallallahu alaihi wasallam na haidok pirami madudi namaz to huranba haibadi ruku amasung sajdabu fazana tawdaba aduni adugi matungda asumna takpirami Allah Ta'ala na adugumlaba ruku amasung sajda singda mahaki namgan tinghantriba mi adugi namaz ki maikaida yangbide masangi masail da kanagumana hurallakpa fi ama paisa pirga lerakpa oiraba adu oirabadi hariba aduda mahaki namaz adudi oigani tawbatabu khangna hurallakpa fi adubu laiba asi lali amasung khangna hariba hurallakpa fi adubu setlaga namaz sonba asi chumde amasung karigumba kanagumbana hurallakpa fi setlaga namaz soluraba adu oirabadi mahaki namaz adudi oigani amuka hana sonbagi tangai fadaba leite tawbatabu sawabte mapung fana fangloi khangna kanagumbana hurallakpa fi setlaga namaz sonba asi makruh tahrimini